Titanic matam amada khwaidagi chawba jahaz amani. Masigi asuki matik chawba amasung masigi safety features singbu yenglaga matam aduda masibu sunglupluplaruidaba jahaz unsinkable ship ni haina su hainarami. Hujik phawbada miyoibana Titanic taki su hena ka hena chawba jahaz makhal kaya sadron puthokre. Aduba Titanic hariba jahaz asigi maming asidi miyoiba itihasna leiriba makai ningsingduna lehoragani. Karigi su ningsingdani matam amada khwaidagi chawba unsinkable ni haina hainiramliba jahaz asigi ihan hanba khongchatta iceberg te yesenduna mi lising amaga chonga henba jahaz asiga loinana samudra irol nungda luptuna sikraba. Tasengna Titanic iceberg ta thingjinbadagi lupkhibra natragana masigi marumda atopa maram kaya marum leiribra. Sunglupluplaruidaba unsinkable ni haina hainaramliba jahaz asi iceberg ta thingjilaba matung pung ani makai khar henbagi matam khakta changna asuk thuna karigidamangta lupkhriba. Masigi episode asida masipam namaksing asi mayampun namungtang khangnaba hotnaminasi. April gi tang tara 1912 ki numitni RMS Titanic Great Britain gi Southampton dagina America gi New York phawba chatkadaba numitni. Masi Titanic ihan hanba maidan bhawesni. Titanic matamadugi khwaidagi chawba amasung khwaidagi phajaba ship ama oibana masibu yengnabagi damakta mi lising kaya kaya hithangpham duda laknarami. Titanic meter chani ga humpumapan sangi aduga meter yangkai ga humdoi wangi. Masi khudamoina floor nipan leiba building amaga wangba managani. Titanic mapan thongdagi yengba matamda asuki matik phajabata natana masigi interior asisu asuki matik phajai. Masi isam samna yamna luxurious oiraba hotel amagumbani. Masigi manungda swimming pool, gym, restaurant, library, Turkish bath, electric bath amasung barber shop na chingba facility kamarum lei. Titanic matamduda khwaidagi chawba jahaz ama oibada natana masigi safety feature ki matung ina matamduda khwaidagi safe oiba jahaz amasuni. Matamdugi engineer singna Titanic pu design tawba matamda Titanic ki khwaidagi makha thangba saruk asibu double bottom hull gi layer ohenki. Jahaz amagi hull haiba asimak jahaz ki khwaidagi makha thangba saruk ni masina jahaz singna ising da thawba matamda ising manungda leiba athenba lebak amasung ching singda thengjinbagi chance asi yamna wangi. Aduna asigumlaba thodok thokpa tarabasu khwaidagi makha thangba hal hairiba layer asi ama damage oikhrabasu atopa layer amana madu ngakthoknanabagi damaktani. Masi khudamoina jahaz amagi yanglen sarugumbani aduga Titanic ta chawraba watertight compartment tarataruk amasu yawi. Masina karigumba Titanic na rock kumba natraga iceberg kumbada thingjinba tarabasu leak oirakliba compartment adu khaktada ising thumjingani aduga atopa compartment singda ising chenthokkiba ngamhalloi. Karigumba Titanic ki water compartment tarataruk asigi manungda compartment mari hena kairaktuna ising thumjilakpa natragadi jahaz asibu kaidawnungda luphanba ngamloi. Titanic asuki matik chawbana masigi watertight compartment ama haibasisu asuki matik chawrami aduna amukta masigi watertight compartment mari hena kaiduna ising thumjilakpa haibasi matamdugi engineer singi matung ina masi oithoktabani. Maram asimaknasu jahaz asibu sunglupluplaruidaba jahaz unsinkable ni haina hainaramlibani. Titanic British ki White Star Line company na sakibani. Masi saba matamda chahi ohumgi matam changki. Masi April gi date to 1912 ta saba loiraduna ready oiki. Aduga April gi date 10 1912 ki numitta masigi ihan hanba journey chatnabagi damakta sem saki White Star Line shipping company gi atokpa jahaz amasu lerami. Masigi mamingna RMS Olympic kawi. Masi yengbada Titanic kumna haifet manai aduga Titanic tagidi chawba kitang hanthai. Maram asina jahaz asibu Titanic ki sister ship ni haina su hainai. Year 1912 ki March thada RMS Olympic hariba jahaz asida isu khara lakudagi repair tawba taki. Adubu asuk chawba jahaz asibu repair tawba haiba sisu tha kaya ki matam changani. Maram asina White Star Line company na makhoi ki business lepa pamdabadagi mathangi tha April 1912 ta Titanic pu ma ki ihan hanba journey chalhanabagi damakta decision lawki. Titanic ki ihan hanba journey chatkadaba oibana masida hen experience oiraba crew member sing khara hapnabagi damakta Titanic ki crew member sing khara lokthoklaga Olympic hariba jahaz adugi crew member kharana mahutsinki. Maduda Titanic te yoramba David Blair koba officer ama Olympic jahaz ki officer amna mahutsinki. Maduda David Blair na mayumda hanba matamda Titanic ki locker ki maduda Titanic ki amata ngairaba durbin yawba dubu kawbadagi mayumda puduna satki. Kaina thangda masigi akawba sina Titanic pu iceberg ta thingjinbagi maram achouba amasu ahenki. 10 April 1912 ki nimita Titanic ihan hanba journey horami. Titanic na Southampton dagina New York chatpagi lambi asida route ani thokna lei. Northern route haiba amaga Southern route haiba amaga. Northern thangba route asida
ग्रीनलैंड की काइथरकपा आइसबर्गसिंग थेंगनबगी चांस असे यामना वांगी अदुना टाइटैनिक की कैप्टन एडवर्ड स्मिथना साउदर्न थांगबा खरा कोइबा रूट असिबु फॉलो तौखी मसिदना आइसबर्गसिंग थेंगनबगी चांस असे खितंग हंथै आइसबर्गसिंग ग्रीनलैंड की आइसिंगदगी काइथरकतुना समुद्र की करेंट सिंगना अटलांटिक ओशन द सुम पुथोरकतुना हाइरिबा रीजन सिंग असि योरकपा मतमदा चही कया की मतम चंगी अदुना यामना काय हेना चौबा आइसबर्ग तमक हाइरिबा मफम सिंग असिदा योरकपा ngami aduna southern thangba route asidana iceberg sing thengnabagi chance asi kitang hanthai amaromdana Titanic ki captain Edward Smith ta White Star Line company gi maikai dagi Titanic pu full speed ta thongnabagi damakta order pikhi matamduda normal oiba jahaz singna Southampton dagina New York chatpagi route asida New York yoba matamda numit 3 tagina nipani gi matam changi aduna White Star Line company na pamkhi madudi Titanic na asuki matik yang na thauduna hairiba distance asi sutna tangi numit 3 ni de yongnaba pandam thamki haibadi Titanic khwaidagi chawba jahaz ama oibata natana khwaidagi yangba jahaz ama suni haibadu utpa pamki aduba matam adugi jahaz singda iceberg singbu detect tongnaba awangba technology sing amata yongnaramde sutna tangi jahaz ki khara wangba sarukta lookout point haiduna ama yorami masida mi ama ni leiduna jahaz ki mamangda kari kari lebage haibdu durbin thanduna yenglaga karigumba maduda khudong thingai oiba yaba iceberg kumba leba targadi manak nak na chatpa ship singdasu wireless radio gi matengna pau pinarami Titanic yamna yangna full speed ta thoduna journey edugi lambi tangkhai chalakpa matamni maduda ihan hana Titanic na Caronia hariba ship amadagi iceberg ki warning phangki matam aduda Titanic na thengjangadoriba iceberg adudi chaurakna nongmamuki arapada oramki April ki tang 13 1912 ki numitni nungthil gi matamda Titanic ta atopa jahaz amadagi iceberg ki warning amasu lakhi asumna tongan ba jahaz singdagi Titanic ta iceberg ki warning manga lakhi matamda da Titanic ki wireless radio ba senaramba officer Jack Phillips na Titanic ki captain Edward Smith ta report tawki Titanic ki ihanan ba journey asida Titanic pu sariba White Star Line company ki chairman Joseph Bruce yorami Captain Smith na su warning sing adu Joseph Bruce ta su tamki aduba Joseph Bruce na pumnamak sing adu ignore tawki maramdi samudra ge asigum labalambi asida iceberg sing bu thengna ba hebase yamna common oiba thabakni madugi sumathakta Titanic khwaidagi chawba amasung kaidawnungda luppa nairarui daba jahaz amani maram asina asigum laba warning sing asina maram oiraga Titanic ki speed tapthanduna makhoi gi panthung phambu thinthana yoba pamkide asumna Titanic ta khwaidagi iroi loiba iceberg ki warning ase SS Californian ko ba ship amadagi lakhi matam adu da Titanic mak na thengjangadoriba iceberg adudagi pung ani gi arapada leramki Titanic 22 knot ki speed ta haibadi 40 km per hour gi speed ta thorami numidang gi matamni numit adu thasu thokide yamna mamba hingni Titanic ki lookout point masibu cruise nest hairaga su khangnai masida Frederick Platt amasung Reginald Lee ko ba misakani thak thak nikpa makhai Titanic ki mamangda kari karma khudongthiba lakpa yabagi habitu yengchinduna duty tarami asuki matik mambana makhoi anina yamna lapa mafam phawba yengba ngamkhide aduga makhoi ani gi makhutta durbin su yoramde amaromdana inglaba Atlantic Ocean daga humlakpa aingba nungsitna makhoi anida direct yeramki aduga duty toba matamda awaba masu oiramki amaromdana Titanic top speed ta thorami numidangi pung 11:30 chapsana satpa matamni matamduda Titanic iceberg tu dagi supna tangi kilometer 3 lapa mafamda yoksilakhi Titanic asum iceberg tu da naksilakhi asumna numidangi pung 11:39 chapsana satpa matamda ihan hana lookout point da leiba Frederick Platt na Titanic ki mamangda achoba iceberg ama leiba ukhi madudagi mahakna thintha batawduna kangsi ahum lakhingki aduga mahakna khutakta bridge da leiba officer da phone tawduna haiki Mangda iceberg asugba ma leire jahaz asi oirom da leithoko maduda bridge ta leba officer Williams na Titanic ki reverse engine on tawki aduga Titanic pu oirom da yamna thuna leithokna ba honaki aduga pumnamak sing asi yamna thingman bu oiki iceberg aduna asuki matik nakna leirambana reverse engine on tawjarabasu Titanic mamangonda asum chensalami Titanic oirom da yamna kanna leithokna ba honaki aduba numidang adumaki pung 13 ga minute nimpu chapchana satpa matamda Titanic ki mamangi yet thangba saruk adu iceberg te yesan ki Titanic ki makha thangba saruk double bottom hull karisu kana kide maramdi iceberg na yesali ba mafam adu Titanic ki yet lom thangba single layer oiba side tani collision aduna maram oiraga Titanic ki watertight compartment taruk hena kaiduna ising thumjin ba horakhi supna tangi watertight compartment mari khakta kaiba matamda
Titanic asi tauduna adum leigadabani adubo watertight compartment taruk damage oikibasida Titanic ki Captain Smith na sukhang ki madudi hujik phobada makhoina unsinkable ni hainaram liba jahaz asi luplagani Captain Smith na radio signal bu senariba Jack Phillips da makhoi bu kanba lakpinaba manak nakpa jahaz singda distress signal thanaba khanganki manak nakpada atopa jahaz sing amata chattabana makhoina thaba distress signal sing receive amata tawrakhide compartment tarukmak ising loina thumjinduna jahaz ke deck ta phauba ising chensin bahorki Captain Smith na lifeboat sing thadoknaba order pi bahokhi Titanic ta subna tangi lifeboat kun yawramki aduga lifeboat amada mi humpu manga tongba yabagi capacity ni aduna lifeboat kun nasina subna tangi mi lising amaga chuhum khatamak kanba ngamgani aduba Titanic ta tongliba mi asi punna passenger amasung crew member sing yawraga mioi lising ani chani nimpuni lifeboat singbu ihan hanba thadokpa matamda mioi kunipan nagina kunthra phawbagi marakta tongki ihan hanbada nupi amasung angang sing hana kannaba hotnakhi aduga first class ke passenger singda priority hana piki mioi khara madi hujik phawbada jahaz adu lukkani haiba thajaramde somdana radio senariba Jack Phillips na distress signal hanjin thaki Titanic na iceberg ta thingjinba minute 50 muk surpa aduwaida Titanic na thaba distress signal adu Carpathia ko jahaz amana receive tawki aduga Carpathia hariba jahaz asidagi chu khanghalakhi madudi makhoi thodok thokpham aduda Titanic pu kanba lakani aduba laibak thiribadi Carpathia hariba jahaz asi Titanic tagi kilometer 103 lapam famda leramki karigumba Carpathia na top speed ta thorokpa tarabasu Titanic ki manak yorokpa matamda pung mari muki matam changani adubu hangba yabo hangdi Titanic matamadu phawbada survive tawba ngamgadoribra Titanic ta ising asum changsilaktuna Titanic ki mamang thangbasaru chepthaba horki maduda mi ayambanasu makhoina sungluplaroi haina thajanaramba jahaz asi soidana luplagani haibasi khangjarakhi maduda mayamarakta pakhatpa charangnaba amasung lifeboat tabu tonghorabadi haidron inaba horakhi asumna April gi tang 15 1912 angan ba ayuk pung amaga minute 50 setpa matamda Titanic ki iroi loiba lifeboat adu thadokhi madugi matungda phawbada Titanic ta mi lising amaga chonga henba lehokhi manak nakpada chakpa jahasing nasu unaba Titanic tagi flare light chu kapthokhi somdana isingna asuma asum thumkalakpana Titanic ki mamang thangba saru ising manungda changba horakhi aduga maning thangba sarukna tapna thangkalakhi Captain Smith na crew member singda masa gi thawai kanjana ba khanganki Titanic na ising manungda lupa asuma asum henjalakpana short circuit na maram oiraga Titanic ta ngalamba mai loina mutki Atlantic Ocean pungmamamki Titanic ki maning thangba saruk perpendicular oina thangkatuna nungsita tauduna leibaga chap manakhi yamna chauba amadi pressure asuki matik kanbana Titanic saruk ani thokna tekhi Titanic ki maning thangba saruk tusu isingda tapna lupa hokhi asumna ayuk angan bagi pung aniga minute kun chatpa matamda Titanic samudra irol nungda pulap lupki mi khara amana Titanic ka konana pulap lupki aduga maduda isingda chongthadunu leihoba mioi singsu isingi temperature asuki matik ingbana makhoi bu rescue toba lakidaba targadi minute 15 kunda loina siragani asumna mayamna sungluplaroi haina thajanaramba matam amagi khwaidagi chauba jahaz Titanic iceberg ta thengjalaba matungda supna tangi pung aniga minute nimfuda Atlantic Ocean manungda lupkhirami Titanic lupkhraba matung pung ani amuk leiraga ayuk anganba pung mari taba matamda Titanic pu kanba lakpa Carpathia herba jahaz adusu yoksilakhi aduga masigi thodok asida supna tangi mi chatret ka taruk tamak kanba ngamki kalhoraba miusing numit humni gi matungda 18 April 1912 Carpathia herba jahaz asina New York to purakhi Titanic lupkhraba matung investigation toba matamda khanglakhi madudi Titanic na iceberg ta thingjinba matamda Titanic tagi supna tangi kilometer 39 lapam famda jahaz amaleramki masigi jahaz asi ngasai gi Titanic ta iroi loina iceberg leibagi radio signal alert tharamkhiba SS Californian herba jahaz aduni masigi jahaz asina numidangi matamda visibility handharakpa aduga iceberg sing thengaba yabagi khudongthiba leibana jahaz aduga captain na numidang adu makha tana sailing ta hundana mafam amada panduna leikhi aduga makhoigi radio su off tawduna thamki masimaknasu Titanic tagi tharakpa distress signal sing jahaz asina receive tawba ngamkhidabani SS Californian gi crew na flare light pusu ukhi aduga makhoigi captain Stanley Lord ta su tamki maduda makhoigi captain aduna Titanic ta Morse lem gi matengna signal thanaba khanganki SS Californian gi crew sing nasu Titanic ta Morse lem gi matengna signal kaya raktha ki
Aduba matam aduda Titanicta mi khudingmak charangnaba amasung pakhatnabana Morse lamgi signal adubu kananasu ukhide natragana numit aduda SS Californian gi radio duna on tawduna thamlamba taragadi Titanic lupada sikriba miyuising amata siramnabasu yai Titanic lupkhriba matungda Titanic ki search operation karak hanna tawki aduba Atlantic Ocean na Titanic pu mahakki mathanungda chahi kaya lotsinduna thamki kaina thangda Titanic na lupkhriba 73 years ki matungda National Geographic Explorer Robert Ballard na September ki tang ama 1985 da Titanic ki atek akai Atlantic Ocean da meter 19,000 luba mafam da thengnaki Titanic samudra irol nungda saruk ani thokna taduna lei Titanic ki maning thangba saruk mamang thangba saruk tagi foot 2,000 muklapna taduna lei Titanic ki atek akai sida Ocean Explorer kaya satuna thiba humbasu chathaki maduda khanglaki madudi Titanic saba matamda sizinakhiba Titanic ki halbu hena mapangal kannaba masida sizinakhiba side ki ribitseng steel gi mahutta cast iron oramki iron na steel dagi hena mapangal sonba thotpa heli aduna Titanic na iceberg ta yesinba matamda pressure na maram oiraga masigi ribit sing si tekiduna join toromba plate sing masagi mafam dagi nanthoki aduga maduda ising changbagi achoba maram mo oirakhibani Titanic ki atek akai ngasisu samudra irol nungda koiling kaduna taduna leiri UNESCO na phongdokpagi matung inna Titanic ki atek akai ase 2050 faubadadi samudrada tumduna mangkhragani hujikki matamdadi Titanic ki atek akai ase tourist attraction amasu oiri mamang chahi 2023 dasu Titanic ki atek akai bu yengba chatpa miyoi manga Titan submersible submarine kaiduna siba yaukhrbaduni madugi wari edusu channel asida yengbiba pamlagadi comment section da phongdokpiramu aduga ngasigi video asibu nungai biba taragadi channel asibu like share amasung subscribe tawbiyo